ꯑꯩ ꯐꯣꯟꯗꯤ ꯑꯣ ꯅꯪ ꯏꯁꯤꯡ ꯁꯣꯛ ꯆꯠꯇ꯭ꯔꯕꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯁꯣꯏꯕ ꯂꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯅꯥꯎꯍꯣꯏ ꯑꯩꯈꯣꯏ ꯆꯥꯗꯣꯏꯅꯦꯕ ꯑꯁꯤꯁꯦ ꯅꯨꯡꯊꯤꯟꯒꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯀꯂꯥꯅꯃꯛꯁꯤꯒ ꯆꯥꯅꯤꯡꯕꯀꯣ ꯀꯣꯝꯂꯥꯁꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯆꯥꯔꯅꯤ The next day. ꯑꯁꯤꯒꯤ ꯖꯨꯁ ꯁꯦꯝꯃꯅꯤ ꯍꯧꯖꯤꯛ ꯑꯩ ꯏꯁꯤꯡꯁꯦ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯨ ꯑꯗꯨꯒ ꯃꯣꯔꯅꯤꯡꯒꯤ ꯖꯨꯁ ꯁꯦꯝꯃꯤꯅꯦꯕ ꯑꯩꯅ ꯑꯦꯄꯜꯒꯤ ꯖꯨꯁ ꯊꯛꯅꯤꯡꯅꯀꯣ ꯑꯗꯨꯒ ꯁꯣꯇꯔꯁꯦ ꯂꯤꯠꯁꯜꯂꯒ ꯑꯩꯁꯦꯅꯦ ꯁꯣꯇꯔ ꯑꯃꯁꯨ ꯂꯤꯠꯂꯤꯅꯤ ꯃꯅꯨꯡꯗ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯑꯗꯨꯒ ꯃꯁꯥ ꯅꯣꯏꯕ ꯃꯥꯜꯂꯦꯕ ꯑꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯏꯟꯗꯔꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯠꯁꯦ ꯌꯥꯝ ꯃꯊꯛꯇ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯆꯤꯌꯔ ꯊꯥꯔꯒ ꯃꯊꯛꯇ ꯐꯥꯟ ꯊꯝꯗ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯆꯤꯅꯤ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯍꯥꯞꯆꯜꯂꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯦꯝꯃꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯄꯨꯛꯀ ꯏꯪꯉꯤ ꯌꯥꯝꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯁꯨꯃꯥꯏꯅ ꯊꯛꯄꯁꯦ ꯆꯥꯔꯦꯅꯤ ꯃꯤ ꯀꯩꯅꯣ ꯉꯥꯎꯕ ꯃꯥꯜꯂꯦ ꯇꯤꯀꯟ ꯇꯥꯞꯆꯜꯂꯤꯗꯣ ꯎꯏ ꯍꯜꯂꯛꯏꯗꯨꯕꯅꯦ ꯀꯔꯟ ꯁꯤꯗ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯖꯨꯁꯇꯣ ꯊꯛꯄꯗꯤ ꯎꯠꯂꯔꯣꯏꯒꯦꯀꯣ ꯑꯗꯣ ꯑꯩ ꯊꯕꯛꯁꯨ ꯌꯥꯝꯃꯤ ꯁꯤ ꯂꯣꯏꯔꯒ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯃꯨꯛ ꯊꯣꯡꯉꯝꯒꯤꯅꯤ ꯑꯃꯨꯛ ꯁꯤꯜꯆꯔꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯦꯕ ꯑꯩꯁꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯨꯝ ꯍꯥꯏꯔꯛꯀꯦ ꯀꯔꯤꯒꯤ ꯊꯣꯛꯇꯣꯏꯅꯣ ꯑꯗꯨꯁꯨ ꯁꯨꯝ ꯑꯩ ꯍꯣꯔꯦꯟ ꯈꯪꯉꯅꯤꯕ क्या मही लगन गरम अरे हजिक मेकअप तौबगी चली कइनोगा अइगा इनाउपीसिगा अदु इमानबीसिगा अखोय चली मेकअप तौदोइनी खै मैम सुम होनकेबा अखोयगी चिचे अमना तौदोइनेबा इमानबी अमगा थोक्लै हजिक अखोय चटपगी फनौ फजैने नुसिजे हुरहुरहुमबीजे गाय तौरगा फुरिजे अखोय हजिक थोरकपगा गाड़ी फंगे अदु गाड़ीसे कारेको अदुगा अꯩꯒꯤ ꯁꯝꯁꯦ ꯑꯁ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯃꯃꯥꯅ ꯀꯣꯛ ꯂꯨꯒꯅꯤ ꯍꯥꯏꯅ ꯊꯥꯎ ꯇꯩꯁꯟꯕꯅꯦꯕ ꯑꯗꯨ ꯀꯣꯛꯇꯨ ꯂꯨꯔꯛꯇ꯭ꯔꯦꯕ ꯑꯩ ꯑꯗꯨꯒꯤ ꯁꯝꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯔꯦꯕ ꯑꯩ ꯁꯥꯏꯁꯦ ꯉꯁꯤ ꯀꯛꯂꯛꯏꯅꯦ ꯑꯩꯅ ꯑꯩ ꯆꯠꯂꯤꯌꯦ ꯑꯆꯥꯄꯣꯠ ꯊꯒꯥꯏꯌꯦ ꯃꯥꯅꯁꯨ ꯀꯩꯝ ꯇꯧꯔꯛꯇꯦ ꯃꯦꯀꯞ ꯇꯧꯗꯣꯏꯅꯦ ꯍꯥꯏꯅ ꯍꯧꯖꯤꯛꯁꯦ NIT ꯌꯧꯔꯦ ꯑꯗꯨꯒ ꯁꯨꯝ ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯗꯣꯔꯛꯑꯦ ꯍꯦꯟꯖꯟꯅꯁꯨ ꯁꯥꯗꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯪꯉꯤꯕ ꯂꯝ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯕꯅꯤꯅ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛꯁꯦ ꯇꯦꯔꯥꯄꯨꯔꯒꯤ ꯍꯥꯏꯕꯝꯗꯨ ꯌꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥꯄꯨꯔꯁꯨ ꯍꯥꯏꯕꯝꯗꯨꯗꯤ ꯗꯦꯕꯗꯨꯠ ꯍꯥꯏꯕꯝꯗꯨꯁꯨ ꯌꯧꯔꯦ ꯑꯗꯨꯒ ꯇꯦꯔꯥꯄꯨꯔ ꯍꯥꯏꯕꯝꯒꯤ ꯇꯔꯅꯤꯡꯁꯤꯒ ꯀꯨꯝꯊꯗ꯭ꯔꯣꯕꯅꯦ ꯑꯩꯈꯣꯏ ꯇꯦꯔꯥꯄꯨꯔ ꯁꯣꯝꯗ ꯀꯥꯈꯠꯇꯣꯏꯅꯦꯕ ꯑꯗꯨꯅꯤ ꯌꯥꯗꯦ ꯃꯃꯥꯡꯒꯤꯁꯤꯒ ꯚꯩꯌꯥ ꯌꯍꯥं ꯄꯦ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ
Ay, apa kamu lang ay mo? Apa te? May. Ay mo bisa pa chingdala loira. Acho jambi, jambi ha ha ka saya ha ha. Man ya pele. Sumtring la wai siga. Ba sumtring cha to ni siga. Auri ni ne na. Kaya na yung tingin. Samni pha pha re bo. Gari da lakpagi. Siga changawai chakde restaurant lai hai ko adu chakde restaurant hi di chali ne khoi ado yengsi ma'am kamai to wai video se te makha ta ba Si army like the more mar si siya. Natra? Do get serious my part. My one photo related to my. Mai le ni na. adu ma'am siga oidoi ne koi makeup to doi se ko do mi khara le mi kai jabana chango chun chango ꯌꯨꯝꯗꯩ ꯆꯥꯔ ꯂꯥꯛꯏ ꯅꯪꯅ ꯅꯨꯡꯉꯥꯏꯔꯦ aduga aise video logwe matang jawrodi kai raktre ba hekta karigino khangde sum logi na tawi hangde chumna video logde bida changbadi kai jabana aduga chiche wai sina ko paratha ga phajana tawna adagi guguni ga tawdana thawme ba yam hawi paratha dusu ko ma chabada aduga sida chiche hoina paratha ga phajana tawna thawme aduga yamnasu hawre aise paratha haiba tangi jat che pamdaba mini ba ko ado asi nimisi sum machet khara chagare hawbanina ꯃꯥꯏ ꯄꯤꯁꯤꯟ ꯍꯦꯟꯅ ꯄꯨꯔꯛꯑꯒ ꯅꯪ ꯐꯥꯎꯟꯗꯦꯁꯟ ꯃꯌꯥꯏꯗ ꯈꯔ ꯊꯝꯕꯤꯔꯣ ꯅꯪ ꯑꯁꯤ ꯄꯣꯔꯁꯟꯁꯤꯗꯤ ꯊꯥꯕ ꯌꯥꯔꯅꯤ ꯏꯁꯤꯡꯁꯦ ꯏꯁꯤꯡꯗꯨ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯁꯤꯜꯗꯔ ꯂꯥꯛꯏꯁꯦ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯔꯛ ꯂꯥꯛꯏ ꯍꯥꯏꯕ꯭ꯔꯥ ꯑꯍꯨꯝꯔꯛ ꯂꯥꯛꯑꯗꯤ ꯏꯁꯤꯡ ꯄꯥꯊꯔꯦ ꯑꯗꯣ ꯅꯍꯥꯟ ꯌꯥꯝ ꯂꯛꯀꯤ ꯑꯣꯏꯈꯤꯕꯗꯤ ꯑꯣꯏꯔꯅ ꯇꯨꯔꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯦꯔꯤꯉꯩꯗꯅꯦ ꯍꯟꯗꯛ ꯏꯁꯤꯡ ꯄꯥꯊꯕꯗꯣ ꯁꯤꯗ ꯂꯥꯛꯇꯦ ꯇꯨꯔꯨ ꯄꯨꯡ ꯌꯦꯡꯉꯣꯏꯁꯦ Pose video pose na. Turu kadang lepu nak kujang mi anang mi ani le. हाँ ठीक है मस्त जो भी है ठीक है दूध दे दे कहाँ है थोड़ा सा सम लगा ꯑꯩ ꯍꯩꯇꯦꯀꯣ ꯑꯁꯦꯡꯕ ꯖꯥꯝ ꯍꯩꯇ꯭ꯔꯁꯨ ꯍꯣꯏ ꯐꯖꯩ ꯅꯪꯁꯦ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯍꯦꯟꯅ ꯈꯔ ꯍꯩꯔꯗꯤ ꯑꯃꯨꯛ ꯐꯖꯅꯤ ꯊꯥꯕ ꯐꯖꯗ꯭ꯔꯤ ꯅꯨꯃꯤꯠ 15 ꯈꯔꯅꯤ ꯍꯦꯜꯂꯦ ꯑꯗꯨꯏꯗ ꯉꯁꯤꯔ ꯐꯖꯅꯤꯡꯉꯗꯤ ꯈꯔꯁꯨ ꯅꯥꯇꯥꯝ ꯌꯦꯡꯉꯦ ꯍꯧꯗꯣꯔꯛꯑꯕꯣ ꯍꯧꯗꯣꯛꯑꯣ Pau de bema. Mana sibra. मैंने क्लास चल रहा है ठीक है मैं तुम्हारे घर आ जाऊँगी
ꯍꯧꯖꯤꯛ ꯃꯦꯀꯞ ꯂꯣꯏꯔꯦ ꯂꯣꯏꯔꯕ ꯆꯤꯆꯦ ꯃꯥꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯒ꯭ꯔꯤꯟꯗꯣ ꯕ꯭ꯂꯥꯎꯁꯇꯣ ꯂꯤꯠꯀꯦ ꯇꯧꯕ ꯃꯩꯒꯤ ꯃꯦꯀꯞꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗꯣꯀꯣ ꯃꯦꯠꯆ ꯑꯣꯏꯕꯁꯦ ꯔꯦꯗꯀ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯔꯦꯗꯁꯦ ꯑꯣꯏꯅ ꯂꯤꯠꯂꯦ ꯒ꯭ꯔꯤꯟꯗꯣ ꯂꯤꯠꯇꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯗꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏ ꯍꯧꯖꯤꯛ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯂꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏ ꯐꯣꯇꯣ ꯀꯥꯞꯀꯅꯤ ꯍꯥꯏꯅ ꯁꯦ ꯆꯤꯆꯦꯁꯤꯅ ꯃꯦꯀꯞ ꯆꯤꯆꯦ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯊꯣꯏ ꯊꯣꯏ ꯀꯧꯏꯁꯦ ꯃꯦꯀꯞ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏ ꯀꯩꯀꯥꯀꯤꯁꯨ ꯃꯥꯅ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯁꯤ ꯆꯤꯆꯦꯁꯤꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤꯁꯨ ꯃꯦꯀꯞ ꯇꯧꯋꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯏ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯆꯤꯆꯦꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯅꯤꯕ ꯄꯣꯠꯂꯣꯏꯒꯤꯁꯨ ꯐꯪꯒꯅꯤ ꯁꯤ ꯂꯣꯀꯦꯁꯟꯁꯦ ꯀꯥꯏꯗꯅꯣ ꯆꯦ ꯄꯟꯃꯥꯔꯤ ꯔꯣꯗ ꯇꯔꯥꯄꯨꯔ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯃꯦꯀꯞ ꯇꯧꯅꯤꯡꯉꯁꯨ ꯀꯩꯀꯥ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯄꯤꯔꯣ ꯇꯝꯅꯤꯡꯉꯁꯨ ꯇꯝꯕ ꯌꯥꯔꯦ ꯇꯝꯅꯤꯡꯉꯁꯨ ꯌꯥꯅꯤ ꯁꯤꯗ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯦꯕꯁꯤ ꯄꯥꯝꯖꯔꯛꯑꯕꯣ ꯌꯥꯝ ꯃꯦꯀꯞꯁꯦ ꯄꯥꯝꯃꯦ ꯃꯥ ꯍꯧꯖꯤꯛ ꯇꯝꯃꯒꯤ ꯈꯤꯇꯪ ꯃꯤꯉꯣꯟꯗ ꯑꯗꯨꯏꯁꯨ ꯀꯦꯔꯤꯅꯦ ꯍꯩꯔꯦ ꯃꯥꯏꯁꯦ ꯃꯦꯀꯞ ꯈꯔ ꯇꯧꯔꯦ ꯑꯩꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯤ ꯋꯥꯁꯔꯨꯝ ꯆꯪꯉꯦ ꯃꯉꯥꯜꯂꯅꯤ ꯍꯧꯖꯤꯛ ꯃꯥꯗꯤ ꯁꯨꯝ ꯃꯦꯀꯞꯁꯦ ꯀꯃꯥꯏꯅ ꯆꯠꯂꯅꯤ ꯑꯩꯒꯤ ꯃꯦꯀꯞ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯈꯔ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯀꯅꯥ ꯄꯥꯝꯕꯤꯕꯗꯨ ꯆꯦꯟꯅꯕ ꯂꯩꯔꯤꯅꯣ ꯃꯁꯤ ꯀꯩꯗꯧꯔꯤꯅꯣ ꯃꯁꯦ ꯍꯥ ꯉꯔꯥꯡꯗꯩ ꯆꯥꯔꯛꯇ꯭ꯔꯤꯕ ꯆꯦ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯁꯣꯝ ꯀꯂꯔ ꯇꯧꯕꯩ ꯍꯣꯏ ꯂꯩꯍꯧꯔꯣ ꯆꯠꯂꯁꯤꯔ ꯈꯪꯗꯦꯕꯣ ꯃꯤ ꯅꯠꯇ꯭ꯔꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯩ ꯂꯤꯂꯥ ꯍꯥꯏꯔꯛꯀꯅꯨ ꯊꯥꯡꯒꯠꯂꯨ ꯍꯣꯏ ꯑꯩꯅ ꯅꯪꯅ ꯑꯩ ꯐꯣꯟꯗꯤ ꯑꯣ ꯃꯁꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯒ ꯊꯕꯛ ꯀꯌꯥꯝ ꯆꯪꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤꯅꯤ ꯔꯣꯁꯅꯤꯅ ꯂꯨꯍꯣꯡꯉ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯖꯥꯝꯅꯇ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯗꯣꯔꯦ ꯀꯔꯤ ꯂꯩꯒꯦ ꯑꯣ ꯑꯗꯨꯒ ꯁꯤ ꯃꯟꯗꯤꯔꯁꯦ ꯑꯅꯧꯕ ꯁꯥꯕꯅꯦ ꯑꯩꯈꯣꯏ ꯇꯨꯡꯗꯅꯦꯕꯀꯣ ꯅꯣꯡꯃ ꯈꯣꯏꯔꯝꯕ ꯆꯠꯄꯒꯤ ꯍꯥꯏꯅꯔꯤ